Wari Sapuna Tabiribasingbu Taramna Uksabaga Loinana Lobirasi Amit Kumar Huidrombagi The Bus Stand Wari Asigi Taruk Subatanka Loya Ngasidi Class Loiba Ngai Wari Tajasu Class Ta Pukning Toy na Changdre Amaromda Loya the Chingnabadi Hek Kokpangamdi Koke Kalurabasu Hektangamdribasi Cybercrime Unit Adugi Regional Adudani Somdana Loya Adugi Wafam Amata Yaude Mangwandadi Mangwanda Pirakba Mangtak to Gimatung ina Panglak Liba Cybercrime report na si Hiena Lambi Ama Uhalai Anjalipu Pangnanabati Bada Class Adu Hek Loibaga Loya Taja the message Tharmi Taja Aisha Laking a city Aina Chingnaba Kayase Tapna Sumlaktori Aduna Yum the Suhang Bayaba Warisida Tana Bayaba Imanabagu Oigera Amagu Oigera Ai Hangnaruke Asi Taram Duna Chatkre Adubo Som the Taja Achak Pamaida Gi Haiba Haibadu Oigadore Karam Nadi Oiroi Kana Gombi Ama Oirasu Oigani Hana Digi Hona Anjalina Loya Pamjay Haibasi Chingnana Anjali Manki Bumafam last location Asisu Loya Gilam the Oirak Basida Taja Pukning Hena Laita Handre Amaromda Loya Gimo Mato Asidadi Tajare Haibabu Angelina Kadai Fabo Yona Mafam Adu the Chataga Kari Tabak Pangto Kribano Haibasi Hena Patana Kalakle Adubu Mahakti Kanjapatani Karibu Tauruni Kanadabu Chataga Wakatluni Masimangna Nupi Oibisingna Kanjinba Haibisidagi Pataba Mayam Amasu Toglak Yauripani Som the Suloya Wakal Mari Kali Last location asi Makoki Kun Adu Nakna Oi Haibisida Hiena Wakal Adu Kali Exact point Adu Maga Kanglabadi Hiena Nungai Gadabani Haibabu Adu Makti report Adu the Yaudre Adubu Mana Hiena Nungai Ribasi Mahaki Manglan the Uba Togdok Aduga report Asiga Mari Lainaram Labadi Bus Stand Aswaida Suidan Oigani Haibasini Asumna Kalingay Anobu Hendelman Adu Bara Kumlai Ito Bara Loya Bara Adu Pire Aduga Amu Hangi Ama Sigi Bus Torambado Kamana Torino Kangbro Hendelmana Kangdeda Hauzik ICU da Lay Haigum Tobuni Adu Maga Chatminabadu Toy in a Sokta Malay Yum the Putare Haigum Tawi Oh Loya Asi Haidun Lehawi Mayhak Amuk Neraga Sit Adu the Hawalak Laga Hendelman Aduna Sit Ahang Bamada Pamliba Adugi Manakta Famtai Aduga Amuk Wari Hausili Ado Kaino Hangine Kaino Loyan Hai Nuisho Equilan Sida Hanede Hona Basadum Chen Manatro Hendelman Jele Bas Sibudi Atopana Torumbanidana Loyan Hai Ado Noina Handang Marak Ta Amamuki Mamangdagi Aikhoiromda Mi Anobaga Lakpa Haidi Amukta Ukidriba Mi Lakpa di Kambro Hendelman Adu Mamit Lautokpa Makayang Aduga Hari Hera Ibo No Muda Tongiba passenger si Yam Krazani Madu the Kangiba Haibabu Kara Hek close Uruba Ama Anidu Kakiwani Ataidi Amata Sukangde Nang Pokai de Nukangde Loya Adu Kangok Noktorai Aduga Hari Ihe Aidi Kangam Badra Kalure Aibudi Lamlai bus stand Labado Adudagi Changagalay Hendelman Hari Hoiba Adu Warasu Aikoi di Buse Paiba Kuitri Hana Thorumba bus to Su Nungai Trena Sida Muktorini Adusu Mahajunduna Hanigi driver do So Galerena Aduni Siang Bus Suyam Yamasi Sigi Lambisi the Chelisida Nangi Wadu Kanam Kangway Nang na hangi haragana nang sigi bus asida hana de tongi haibanina adugi Hendelman du da hanguso driver du budi hanguba yararoidana asi haiduna wari adu loisin badaidi loya Hendelman adu da hangsira haina amuk khali adu bahoksik khumlakli ba asikumna chap manana khumlaklabadi haiduna amuksu hek hangbatali asi khana bus tagi kumhaure mahak ne hek kumbaga bus stand aduda mahaki mapa adu yungauduna Tadun Lermi Madu Ubada Manakta Sangsinduna Mapa du Bukawi Baba Mapa Adudi Yungauri Peri Men Man Tadan Ngangdun Lady Adubo Mahakna Haidurak Pawa Amada Loya Lakak Jai
ꯃꯄꯥ ꯁ꯭ꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯏꯁꯦ ꯃꯐꯝꯁꯦ ꯅꯪꯅ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯂꯣꯌꯥꯅ ꯍꯥꯏ ꯕꯕꯥꯅ ꯁꯤꯗ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯐꯖꯗꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯏꯁ ꯅꯪꯅ ꯅꯍꯥꯟꯒꯩ ꯉꯥꯎꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯉꯥꯎꯕꯅ ꯀꯩꯒꯤ ꯌꯥꯔꯣꯏ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯂꯣꯌꯥ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯍꯥꯛꯅ ꯗꯦꯟꯗ꯭ꯔꯥꯏꯠ ꯆꯨꯔꯨꯞ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯁꯤꯟꯅꯔꯨꯕ ꯑꯗꯨ ꯃꯄꯥꯅꯁꯨ ꯈꯪꯕꯅꯤna ꯃꯗꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯂꯣꯌꯥꯅ ꯈꯨꯝꯃꯤ ꯑꯁ ꯕꯕꯥ ꯌꯥꯔꯦꯁꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯣꯌꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯈꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯄꯥ ꯑꯗꯨꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯅꯥꯃꯨꯛ ꯎꯔꯒꯦꯕ ꯅꯪꯁꯨ ꯃꯄꯥꯒꯤ ꯆꯣꯏꯔꯣꯜꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯕꯨ ꯐꯃꯨꯡ ꯐꯥꯎꯕ ꯄꯨꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯏ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯕ ꯍꯧꯔꯛꯄ ꯀ꯭ꯂꯨ ꯑꯗꯨ ꯀꯝꯗꯧꯅ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯆꯜ ꯂꯩꯁꯅꯥꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯅꯥꯈꯣꯔ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯕꯨꯡꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ ꯃꯇꯣꯝꯇ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯩꯈꯨ ꯃꯔꯛꯇ ꯆꯣꯠꯂꯤ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯡꯕ ꯆꯥꯛꯇꯨꯁꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯃꯊꯪ ꯃꯍꯥꯛꯅ ꯀꯧꯔꯨꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯆꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯐꯥꯎꯕ ꯑꯇꯩꯗꯨꯗꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯨꯟꯗꯣꯛꯇꯨꯅ ꯇꯣꯛꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯀꯣꯜꯂꯤꯛ ꯑꯗꯨ ꯃꯊꯪ ꯂꯣꯏꯁꯤꯜꯂꯤ ꯍꯌꯦꯡꯒꯤ ꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟ ꯑꯗꯨꯁꯨ ꯐꯦꯡꯗꯣꯛꯅꯕ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯏꯁꯩ ꯊꯥꯔꯗꯨꯅ ꯑꯁꯨꯝ ꯐꯦꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯜꯂꯤꯔꯣꯝꯗꯒꯤ ꯏꯅꯥꯎ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯏꯅꯥꯎ ꯂꯩꯁꯅꯥ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯁꯪꯗꯣꯛꯇꯨꯅ ꯀꯅꯥꯅꯣ ꯀꯧꯔꯛꯂꯤꯁꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯏꯁꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯃꯨꯟꯅ ꯇꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯇꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯀꯣꯜ ꯑꯗꯨ ꯐꯦꯡꯕ ꯃꯈꯥ ꯆꯠꯊꯩ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯏꯅꯥꯎ ꯂꯩꯁꯅꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯜꯂꯤꯛ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯩ ꯃꯈꯥꯗ ꯃꯗꯨꯒꯤ ꯃꯈꯣꯜꯇꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥꯏ ꯐꯧ ꯌꯩꯔꯦ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯐꯥꯎꯕ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯇꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯆꯦꯞꯊꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯂꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯆꯣꯠꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯇꯨꯅ ꯌꯦꯡꯕꯒꯤ ꯃꯃꯤꯠꯇꯨꯁꯨ ꯇꯞꯅ ꯉꯥꯡꯁꯤꯜꯂꯛꯏ ꯌꯦꯅꯈꯥ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯆꯤꯗꯥꯏ ꯌꯧꯔꯛꯄ ꯑꯗꯨꯗꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤ ꯁꯥꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩꯁꯅꯥꯅ ꯀꯅꯥꯅꯣ ꯐꯤ ꯁꯥꯔꯤꯗꯨꯕꯣ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯧꯏ ꯀꯅꯥꯅꯣ ꯐꯤ ꯁꯥꯔꯤꯗꯨꯕꯣ ꯑꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯐꯤ ꯁꯥꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯐꯤ ꯁꯥꯔꯤꯗꯨꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨ ꯊꯣꯛ ꯅꯣꯝꯗꯨꯅ ꯑꯀꯤꯕ ꯐꯪꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯁꯅꯥ ꯋꯥꯟꯊꯗꯦꯗ ꯈꯥꯛꯏ ꯃꯁꯥ ꯄꯨꯝꯕ ꯖꯤꯡ ꯂꯥꯎꯕ ꯃꯈꯩ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯕꯨꯡꯅ ꯀꯧꯔꯛꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥ
masin adu khumduna mahaki phamungda prap prap kakhali aduga phaisuk aduna chingkhatuna hippi mahaki manakta hipliba mama aduna di masa nungai ti haiduna soli mali hanglai ibema kaidawrage nangbo hathu hathu changai sibo leisna kimalladuna makhol fawbo thogandana kapri phaisuk manung asida mama da tamlurabasu mama gi haunabisiga kashu thajabiroi haiduna karimta fawba khanghandribani mapa da tamlurasu yu ngawba mapanina karibu hairakuni mabungda tamdowdusu kimanduna karimta hairamdre leisna hausik ukhiba takhiba kaya aduna kimalladuna phaisuk manungda yamna wana kapri adubo kona masana masagi akiba adu phathajaraga mapi adu taithokle mabungdu tamduna hairage haiduna phamung adudagi haugalai aduga mamanglomda leiriba mabungi ka tamna lai lakli brambi asida mamlabasu mamna mahaki pisakon leiba aduga mayoknabanina uri adubu mahak hangatna fawba yengdre mafam aduda mabungi kagi hek thong aduda lepi aduga tapna thinduna mabungbu kawi tamo tamo mabung adudi ningaidana tumthakiba kuidribanina tasu tadre amurak anirak kaurabasu tamanlaktrabasida laisna mahaki phamung aduda muklakle phamungda changduna mahaksu tumnaba semsai adubu wakhaldadi tumthanabagi wakhal oidre phanayam koina tumthau yadan leiraba matungda nongalamdai adudadi waraduna tumthakiba khanghaudre somdasu thaja ayuk nganna loisinduna mahaki gari adu thokdorai yamna mak lapadi nate adubu gari na khudong chagani haiduna gari da oina laklibani ayuk angan banina natai chadaba midi itheng thengadre ngasidi nahan khai matam oiradi mamit mana choiba yurai chuba laikai gi leibung phamba mayam thengnabani minute 7 muk thoraga yum amagi gate mamangda khami gate adusu jingan hapani gate adu tapna hangdoktuna changakpadadi mangonda miyai oiraptobo nupa ama makhong yan thaduna phamlami mahaktu phibam di sokle yuna maram oiraga masa mau yengba nungaitana phamlibasi anjali gi mapani thajan hai baba mapa aduna nang laira ngasidi ayuk angan banina yusu thaktra male tik tik launa dum khumdorai thajana amuk makhatai baba baba ithanta tawpham khangmlaroi haiduna ai baba gi chak ising thongbiramgena laini matang aduda mapa adu kaya thoksabadi oide thajana amu hari adu baba ai kanomta di hange saurukanu ko mapa adu mamit haira paini yengai thajana anjali do asumna haringai mapa adu fring saugalai ma kai dorage ha ma kai dorage ba magi matang da hangbagi namada nang sida laira nate bawa aina harise amukta tabiko mapa adu amuk phampham si hongduna phami aduga thajana makhatai baba anjali do ai sulu na tin jabani ado handak mafam marang khangidrisi ai suyam nungaite mapa adu ta da maktai wa makha ama fawa tarakte thajana hai mana khanguduna mangki base ai maram yamna khangi baba mapa nai adugi oiradi nang chakro ai makhoi ga mari amata leinade thajana ha kamdongna baba di anjali mangki bado karimta nungaita bu faudabra thaja handakti mafi phau sinthana yamna thamoi sokna mapa asida hangakpani adubu mapa adudi kari suna chungde mapa nai aigi nupi leite aigi isa leite leitaba sinani makhoina makhoi saphagada mafamda chatkribase masida aine hena nungai aigi apen bhaido masina oiribani mapagi wahi aduda thaja hena thamoi sokle penjadadana ngang male haiduna amuksu khandui adubo magi wahangti makha adum tari adu baba mana chatkribasi imadugi manaktadi oiramgadra oiramgani adudi aishu manakta chatningi asi hek hairakpada mapa aduna thajada mamit khana yengai
ꯊꯥꯖꯅ ꯃꯈꯥ ꯇꯥꯏ ꯕꯕꯥ ꯑꯟꯖꯂꯤꯗꯣ ꯑꯩꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯑꯗꯨꯅ ꯕꯕꯥꯕꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯄꯥꯒꯨꯝꯕꯅꯤ ꯈꯟꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯂꯥꯏꯔꯦ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯅꯣꯏꯅ ꯐꯪꯉꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯣꯛꯇꯕꯒꯤ ꯂꯩꯐꯝꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏ ꯆꯦꯟꯕ ꯀꯅꯥꯝꯇ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯊꯥꯖ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯋꯥꯔꯧꯖꯩ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯐꯥꯎꯕ ꯎꯠꯂꯛꯇꯕ ꯑꯁꯤꯗ ꯊꯥꯖ ꯍꯦꯟꯅ ꯑꯗꯨꯝ ꯄꯦꯟꯖꯗ꯭ꯔꯦ ꯒꯦꯠ ꯑꯗꯨꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯛꯀꯦ ꯇꯧꯕꯗ ꯅꯍꯥ ꯈꯔꯒ ꯑꯃꯨꯛ ꯊꯦꯡꯅꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯁꯨ ꯑꯟꯖꯂꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯔꯝꯅꯤ ꯃꯁꯛ ꯏꯐ ꯐꯖꯔꯗꯅ ꯑꯩꯅ ꯍꯦꯛ ꯐꯥꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩꯁꯤꯡꯗꯨꯁꯨ ꯋꯥ ꯅꯣꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤ ꯊꯥꯖꯗꯤ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯏꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯋꯥꯏ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯕ꯭ꯔꯦꯗ ꯑꯃ ꯂꯩꯗꯨꯅ ꯆꯥꯏ ꯊꯥꯖꯅ ꯏꯅꯦ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤ ꯇꯧꯕꯗꯣ ꯀꯩ ꯃꯇꯥꯡꯗꯒꯤ ꯃꯥꯟꯒꯦ ꯏꯅꯦ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯋꯥꯒ ꯉꯥꯡꯕ ꯌꯥꯝ ꯂꯨꯏ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯊꯥꯖꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣ ꯃꯃꯥ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯠꯃꯟꯗꯅ ꯆꯦꯟꯈ꯭ꯔꯦꯗꯅ ꯃꯆꯥ ꯑꯁꯤꯁꯨ ꯑꯣꯠꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯆꯦꯜꯂꯤ ꯑꯣꯏꯔꯝꯅꯤ ꯋꯥꯔꯤꯌꯦꯕꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤꯁꯦ ꯑꯗꯣ ꯃꯃꯥꯗꯣ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯤꯅꯣ ꯈꯪꯗꯦꯗ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯕꯅꯤ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯁꯔꯣꯖꯤꯅꯤ ꯀꯧꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯆꯥ ꯑꯗꯨꯅ ꯑꯟꯖꯂꯤ ꯀꯧꯕꯅꯤ ꯅꯪꯕꯨ ꯃꯣꯏ ꯈꯪꯕ꯭ꯔꯅꯦ ꯈꯪꯗꯦꯗ ꯄꯥꯎ ꯁꯨꯝ ꯈꯔ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯊꯥꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯁꯤ ꯃꯔꯨꯞ ꯑꯟꯖꯂꯤ ꯑꯗꯨꯅ ꯉꯥꯡꯈꯤꯕ ꯋꯥꯒꯤ ꯈꯣꯟꯖꯦꯜ ꯅꯣꯛꯃꯤ ꯇꯧꯕ ꯃꯤꯅꯣꯛ ꯀꯌꯥ ꯑꯁꯤꯅꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯟꯊꯔꯛꯇꯨꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯔꯣꯝꯗ ꯂꯣꯌꯥ ꯉꯁꯤꯗꯤ ꯑꯟꯖꯂꯤꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯈꯨꯔꯥ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯋꯥ ꯍꯪꯉꯤ ꯏꯃꯥ ꯃꯅꯤꯡꯂꯣꯝꯒꯤ ꯈꯨꯔꯥꯗꯨ ꯀꯩ ꯂꯝꯗꯩ ꯍꯣꯡꯉꯛꯄꯅꯣ ꯃꯃꯥ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏ ꯏꯃꯥ ꯈꯪꯗꯦ ꯋꯥꯅꯤ ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏꯒꯤ ꯃꯇꯥꯡꯗꯇ ꯍꯪꯉꯤꯁꯤꯕꯣ ꯂꯣꯌꯥꯅ ꯍꯥꯏ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯁꯔꯣꯖꯥ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯒ ꯊꯣꯛꯇꯦꯗ ꯑꯩ ꯑꯣ ꯅꯪꯅꯅꯦ ꯑꯗꯨꯝꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯁꯥꯒꯤ ꯀꯥꯟꯅꯗꯕ ꯋꯥꯗꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯊꯣꯛ ꯊꯥꯛꯇ ꯈꯜꯂꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯣꯌꯥ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯦꯛ ꯄꯥꯏꯕꯁꯨ ꯇꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯄꯥꯏꯔꯦ ꯍꯜꯂꯣ ꯊꯥꯖ ꯍꯦꯜꯂꯣ ꯗꯥ ꯂꯣꯌꯥ ꯑꯟꯖꯂꯤꯒꯤ ꯃꯃꯥꯗꯣ ꯁꯔꯣꯖꯥ ꯀꯧꯏ ꯍꯥꯏꯌꯦ ꯂꯣꯌꯥ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯊꯥꯖ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯊꯥꯖꯅ ꯄꯜꯂꯛꯏꯕ ꯋꯥꯁꯤꯒ ꯆꯞ ꯆꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯊꯥꯖꯗꯕꯅ ꯉꯛꯂꯦ ꯑꯟꯖꯂꯤꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯉꯣꯟꯗꯗꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒꯤ ꯑꯁꯥ ꯃꯌꯣꯟ ꯆꯣꯡꯂꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯀꯝꯗꯧꯅ ꯀꯗꯣꯝꯗꯒꯤ ꯏꯊꯤꯜꯅ ꯑꯟꯖꯂꯤꯕꯨ ꯐꯪꯅꯕ ꯂꯝꯕꯤ ꯌꯥꯠꯀꯗꯧꯔꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯀꯅꯥꯗ ꯍꯪꯂꯒ ꯆꯪꯁꯤꯜꯂꯨꯔꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯝꯅ ꯐꯪꯒꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯃꯥ ꯑꯃꯗꯤ ꯑꯅꯧꯕ ꯃꯄꯥ ꯑꯁꯤꯒ ꯇꯧꯔꯒ ꯑꯟꯖꯂꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯣꯡꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅꯁꯨ ꯑꯟꯖꯂꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅꯗꯤ ꯆꯨꯝꯒꯅꯤ? ꯃꯤꯒꯤ ꯃꯤꯋꯥ ꯃꯍꯥꯛꯅ ꯈꯟꯖꯕ ꯋꯥꯈꯜ ꯀꯌꯥ ꯑꯟꯖꯂꯤꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯆꯩꯔꯨꯕꯅꯤ, ꯉꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯟꯖꯂꯤꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯠꯇꯅ ꯆꯤꯡꯅꯔꯤ꯫